ꯑꯍꯥꯟꯕꯗ ꯌꯣꯔꯕꯨꯡꯗꯒꯤ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯃꯤꯑꯣꯏ 2,000ꯅ ꯊꯤꯕꯗꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯩꯀ꯭ꯔꯨ ꯍꯦꯛꯂꯒ ꯆꯥꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯌꯣꯔꯕꯨꯡꯒꯤ ꯆꯩꯔꯥꯎꯆꯤꯡꯗ ꯀꯥꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯃꯤꯑꯣꯏ 2,000 ꯔꯣꯝꯅ ꯍꯦꯟꯕꯅ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯗꯨ ꯌꯣꯔꯕꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜꯁꯤꯡꯗ ꯊꯨꯅ ꯌꯥꯡꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯑꯍꯨꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯆꯩꯔꯥꯎꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯆꯩꯔꯥꯎꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥ ꯅꯛꯅ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯊꯤꯕ ꯍꯧꯈꯤ꯫ ꯃꯩꯇꯩꯒꯤ ꯊꯥꯖꯅꯕꯤꯗ ꯂꯥꯏꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯕꯨꯡ ꯄꯨꯊꯣꯛꯂꯒ ꯈꯣꯡꯕ ꯍꯧꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯥꯕꯣꯡꯕꯨ ꯍꯥꯏꯅ ꯈꯪꯅꯕ ꯂꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯂꯩꯀꯣꯜꯗꯁꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯀꯥꯏꯅꯊꯪꯗ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯈꯪ ꯑꯍꯩ ꯈꯔꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯉꯥꯡ ꯑꯍꯨꯝꯗꯨ ꯐꯪꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯈꯤ ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯅꯕꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯥꯛꯄ ꯎꯈꯤ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯍꯨം ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯪꯕꯗ ꯂꯩꯕꯨꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯧꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯨꯏ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯀꯧꯕ ꯀꯣꯏꯊꯤ ꯊꯤꯕꯗꯨ ꯅꯈꯣꯏ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗ ꯈꯪꯗꯦ ꯇꯥꯗꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯏ ꯍꯥꯏꯅꯁꯨ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯉꯥꯡ ꯑꯍꯨꯝ ꯃꯥꯡꯂꯨꯕ ꯑꯃꯁꯨꯡ ꯐꯪꯂꯕ ꯇꯨꯡꯗ ꯍꯌꯦꯡ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯑꯗꯨꯗ ꯑꯈꯪ ꯑꯍꯩꯁꯤꯡ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ꯫ ꯑꯁꯥ ꯋꯥꯀꯔꯁꯤꯡꯒꯤ ꯑꯣꯅꯔꯤꯌꯝꯁ ꯍꯦꯟꯒꯠꯄꯤꯌꯨ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯔꯤꯒꯨꯂꯔ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯇ ꯊꯝꯈꯤꯕ ꯋꯥꯀꯠꯁꯤꯡꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯗꯒꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝꯁꯨ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜꯒꯤ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯁꯥ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯃꯤꯅꯥ ꯕꯦꯒꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯑꯁꯥꯁꯤꯡꯒꯤ ꯑꯣꯅꯔꯤꯌꯝ ꯍꯦꯟꯒꯠꯄꯤꯌꯨ ꯑꯃꯗꯤ ꯔꯤꯒꯨꯂꯔ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯤꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯅꯋꯥꯔꯤ 23 ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯍꯦꯜꯊ ꯃꯤꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯊꯥꯈꯤꯕ ꯃꯇꯝ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯕ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯅꯅꯕ ꯂꯥꯎꯊꯣꯛꯄꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯗꯨꯅ ꯑꯁꯥ ꯋꯥꯀꯔꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯍꯦꯟꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯥꯁꯤꯡꯗ ꯊꯕꯛ ꯆꯠꯊꯕ ꯊꯣꯛꯂꯕꯗꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯦꯕꯤꯅꯦꯠ ꯐꯝꯂꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯁꯤꯒꯦ ꯈꯟꯅꯔꯒ ꯍꯩꯔꯛꯀꯦ ꯍꯥꯏꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯩꯔꯛꯇꯕꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯅꯅꯕ ꯂꯦꯞꯄꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ TAN ꯍꯤꯜꯁꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯀꯛꯅꯕ TYCMꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇ꯭ꯔꯥꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔ ꯀꯝ ꯔꯤꯁꯔꯆ ꯑꯣꯐꯤꯁꯥꯔ ꯖꯣꯟ ꯒꯥꯏꯗꯤꯡꯉꯝ ꯗꯤꯕꯨ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯅꯕ ꯃꯃꯥꯡ ꯆꯍꯤ ꯏꯪ 2013ꯒꯤ ꯅꯕꯦꯝꯕꯔ 12 ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯊꯨꯕ ꯃꯇꯝꯗ ꯀꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ TYCMꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯁꯤꯜꯂꯛꯈꯤ꯫ TYCMꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯖꯣꯟ ꯒꯥꯏꯗꯤꯡꯉꯝ ꯗꯤꯅ ꯍꯥꯟꯅ ꯄꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯑꯣꯏꯅ TAN ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯛꯄ ꯑꯉꯛꯄ ꯄꯣꯛꯏ꯫ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇ꯭ꯔꯥꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔ ꯀꯝ ꯔꯤꯁꯔꯆ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯐꯝ ꯄꯨꯔꯤꯕ ꯖꯣꯟ ꯒꯥꯏꯗꯤꯡꯉꯝ ꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯇ꯭ꯔꯥꯏꯒꯤ ꯁꯨꯔꯥꯛ ꯂꯥꯛꯇꯅ ꯂꯩꯔꯛꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯁꯥ ꯄ꯭ꯔꯖꯦꯟꯠ ꯑꯣꯏꯗꯕꯅ ꯇ꯭ꯔꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯃꯦ 3 ꯑꯄꯟꯕ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯇ꯭ꯔꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯔꯤꯁꯔꯆ ꯑꯣꯐꯤꯁꯥꯔ ꯀꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁꯀꯤ ꯑꯣꯐꯤꯁꯇꯒꯤ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯇ꯭ꯔꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯕꯅ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯣꯛꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ TYCMꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2013ꯒꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇ꯭ꯔꯥꯏꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁꯨꯞꯅꯒꯤ ꯁ꯭ꯇꯥꯐ 3ꯈꯛ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯝꯖꯥ ꯏꯪ 2013 ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯇ꯭ꯔꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯑꯃꯗꯤ ꯇ꯭ꯔꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯔꯤꯁꯔꯆ ꯑꯣꯐꯤꯁꯥꯔ ꯀꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔꯒꯤ ꯀꯥꯁꯨ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯇ꯭ꯔꯥꯏ ꯑꯣꯐꯤꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡ ꯁꯟꯇꯤ ꯀꯌꯥ
santhi kya isai isai na leramba thengnaba masimangna tribal singi amata ngairaba research institute ki thabak thoram punama leble mapu pandre haiba takpani hanasu sirol asina phongtokli asiguma phiba masi leibana TYCM gi maikaidigi mamang sai gi December 18 da TAN Hills ki commissioner kam secretary da sirol ama pisinduna November 12 da TAN Hills na thokiba order kakpina ba takshin baga loinana officer sing try office ta masa laktuna phamnaba yathang pibina takshin kibane maram asin athuba matamda mari leinaba authority na TYCM gi wafam thabak to onthokada bani hana su takshilakli amaromnana lainga amadi miyam puna thabak tawminarabadi thabak khudimak mai pakani sinthangamba laisram lainga amadi miyam puna thabak tawminarabadi thabak khudimak mai pakani haina eco network hairoki president sinthangamba laisramna thadorakpa sirol amana hairi sirol sinhai eco network hairokna hairokwangjing river rejuvenation campaign se thaduna lakpigi manusana torel khongbal da amot akai sengdokpa madi makata na torel langthokadaba amot akai sing torel yogdringai digi yum dagi sangduna garbage collection sayol gyena sathaduna lakli madurigi phanglakpa garbage sing dagi mapung phana segregation tawraga khongolakpa plastic bottle na singba polam sing recycle tawnawa ten tha marong ban leiba asok traders na masigidam mamal piraga leiri asumna mamal piraga leikiba sina amot akai sing si khunbada thawna hapiduna miyamna langthoklam laba polam sairam sing amang malaiti punama kanaba pi haiba khanglaki loina tungan ba kanaba hiram da sijna bi haibasi miyam hubna khangan ba mathoktai masida natana ecological balance ngaktuna thamba mari environments kanbada asokba mating hoigani department na tawgadaba thabak eco network hairok na tawbaga loina laingakta mating pangduna lakibani laibak thibadi eco network hairok ki team na pollution control board ki chairman unana bohona bada una halaktaba loina environment and climate change ki minister unana bohona bada una halaktaba laibak thibani thawong asina mari lainaba singna puksiel singna thabak tawramgani haibagi thajaba mangali maramaduna lenga amadi miyam puna thabak tawminaraba matamda da thabak kudimak mai pakadaban henasu sirol sina makhatarakli amaromdana khungak pa hat pa phab yaning de haiduna wakat mifam satakri ngasi Imphal East ki lamlai kendra gi manungsana leiba sabungkho khunjau khongnang makhong sabungkho khunjau maira pai bilum sinduna khungak pa hat pa phab yaning de haiduna wakat mifam satakri hauki bisai gi December 13 de Thobal district ki manungsan ba salungpham school mayada police command na nongmai kapar khungak pa ma sikiba madi khungak pa taruk na phajinduna ngasi paw thadok tabigi mayokta satakhiba wakat mifam aduda mahiroi hatpa yaning de khungak pa phab yaroi matiksa sadaba lusingba lathokadabani haiwa play card sing sijanaki amaramdana beti bachao beti parao scheme gi sahi tara mapung pharakpagi thorom pangtokre Thobal district administration amasum district program officer ICDS Thobal na puna sinduna beti bachao beti parao scheme gi sahi tara mapung pharakpagi thorom pangtokre thorom asigi manungsana Thobal district deputy commissioner A Subhasna cycle rally amasalam taki Thobal district complex to kilam thaki bi scheme asigi paujal puba cycle rally ru Thobal district police ki SP Rakesh Balwana lusinki tungna district election counting hall pangthokpa mapung oiba thoram Thobal gi DC Antem Subhas amasum district program officer Parangona mahi tamliba nupi masa sing di health care amadi study material sing yantoki nupi masa sing asigi cultural program amasulan thoki ngasigi thoram adu district asigi additional SP Law and Order L Suraj additional SP Ops Hizam Devendro yauna district asigi SDO SDC DLO singamadi Angalwadi worker yauna helper singju sargyaki nakalamaromna ziribam district su beti bachao beti parao scheme gi sahi tarama pung pharakpagi thoram pangdoki thoram asigi manungsana district administration sinduna bike rally ama sulam thaki bike rally du district asigi DC Krishna Kumar na ziribam tongdagi lamthaki hongdagi lamthaki amasum rally edu lamthadringi mangoinana nupi singbu pokpadigi hauna empower tahuna nabigi wasak lawbagi thoramadu district asigi makok thongbu official sing DLO sing amadi Jiribam college ki mahiroi oja sing sargyaki thoramasi Manipur gi tungan district sing pangthokna khiyari losalak poina to papa Myanmar juntagi lanmi sing handokhibadigi Arakan army na Ayeyawadi region da sangsilak paukre Arakan army amadi masiga khongbu oina seminary balebak singna Rakhine state sathari operation asi hiana pakthok sakthorapga loinana jundagi lanmi singna handokhibadigi Ayeyawadi region tamna sangsilakpa hokre haina media report ki role matung ina phongdokli Arakan army na regional capital oiriba
ꯄꯥꯊꯦꯟꯗꯥꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯄꯥꯡꯕꯗ ꯀꯤꯂꯣꯃꯤꯇꯔ 62 ꯂꯥꯞꯄ ꯃꯐꯝꯗ ꯂꯩꯔꯤ꯫ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯖꯅꯋꯥꯔꯤ 5ꯗ ꯃꯦꯘꯌꯦꯖꯤꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯍꯟꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 28ꯗ ꯈꯥ ꯊꯪꯕ ꯔꯥꯈꯥꯏꯟꯒꯤ ꯒꯋꯥ ꯇꯥꯎꯟꯁꯤꯞ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯠꯊꯔꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯖꯅꯋꯥꯔꯤ 10ꯗꯒꯤ 13 ꯐꯥꯎꯕꯗꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯦꯞꯈꯤ, ꯑꯗꯨꯕꯨ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯕꯣꯃꯤ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯚꯤꯂꯦꯖꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯒꯋꯥꯗꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 30 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯖꯨꯟꯇꯥꯒꯤ ꯁꯔꯖꯟ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯎꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯁꯔꯖꯟ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ 13 ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯟꯐꯦꯟꯇꯔꯤ ꯕटाꯂꯤꯌꯟ 309ꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛꯁꯤꯡ ꯊꯥꯔꯛꯅꯕꯒꯤ ꯋꯥꯐꯝ ꯊꯛꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔꯁꯤꯡꯅꯗꯤ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯊꯥꯔꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝꯗꯒꯤ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟꯃꯤ 13 ꯑꯃꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯣꯛꯈ꯭ꯔꯕ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯕꯣꯃꯤ ꯚꯤꯂꯦꯖꯇ ꯂꯩꯕ ꯊꯣꯡ ꯑꯃꯁꯨ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯊꯥꯕꯣꯡ ꯑꯃꯗꯤ ꯄꯥꯈꯦꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯄꯟꯕ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯔꯦꯁꯤꯗꯦꯟꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯦꯘꯌꯦꯖꯤꯟ ꯑꯝꯀꯥꯗꯤ ꯕꯣꯃꯤ ꯚꯤꯂꯦꯖ ꯑꯁꯤ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ आर्म ग्रुपसिंगी माइकैदगिदि एडवांस अदु कन्फर्म तौबो लेथि। जुन्तागी असो अपन नंगलब लानमी हुम्फुदी बोमीदगी हि सिजुनदुना साउंथा अतमना पुरखरे। मसिगी मतुंग तरकपदा साउथ ईस्ट कमान अमदी पाथियन लैरिबा फिल्ड मेडिकल बटालियन तमना बायरोत पूरगा लाखियनसु पाथियन पीपल्स डिफेंस फोर्स पीडीएफ की माइकैदगी फोंदोखि। जुन्तागी माइकैदगी मखोइना हंदोखिबा मतम अदुदा इलेक्ट्रिसिटी लाइन सिंग अदु कक्थलमखि। थौदो अदुदा असो अपन नंगलब जुन्तागी लानमी सिंग अदु अयामनदी नमदुना लानमी ओइना खलनखिबा मियोइ सिंग अयाम ओइ हाइना पीडीएफ की मेंबर अमना फोंदोखि। जुन्ताना सावे थाउंग यान नुंगति नुमि खुदिंगी ओइना बम कापसिलकपगी थाउंग लेप लेतना सथरि। मसिना मरम ओइरगा सिविलियन क्या अमदी लैफम जाफम लेतदुना लांजेनखरे। निंथौकाबा नुमिता बॉमीदा लैबा युम क्या मै साकपगी सक्तम वीडियोदा उथोरखि। जनवरी 13 जुन्तागी लानमी सनिगी 50 रोम हेनबना बॉमीदगी थातोप कान अमदी वेथे विलेज तमना हंदोखि। अतोपा हंदोखरबा जुन्तागी लानमी सिंग अदुना बीच रिजोर्ट डिफेंस तौनबगी दमकता लैख्रे। मेघयेजिन बॉमी अमदी अतै अतोपा विलेज सिंगदसु खुथोनबगी थौदो लेप लेतना सथरि। खा थंग रखाइन स्टेट अमदी अयरवादी रीजन ग समनबा किलोमीटर 150 सांगबा ngayokke kaung gawa road tamna changsilakpada khuthoknabagi thaudo adu satharakhibani hairensu pausda makhatana phongdorakli adu tentangna sumna mayamda thamjaramgi haujiku mayam pausi matang ase lusinjarage masum mayam puna no update ngamina sena channel sigi makedigi mayang phumna makhatana thamjari makhata bana update mayam puna ngamina si